ꯄꯨꯟꯁꯤꯕ ꯉꯁꯤꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯁꯤꯗꯩ ꯑꯗꯨꯝ ꯍꯧꯗꯣꯔꯦꯕꯀꯣ ꯍꯣꯔꯦꯟ ꯄꯨꯡ 4ꯐꯥꯎ ꯂꯩꯊꯔꯅꯦꯕ ꯃꯤ ꯑꯃꯒꯤ ꯉꯁꯤꯁꯨ ꯍꯩꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯡ 4ꯐꯥꯎ ꯂꯩꯔꯅꯤ ꯑꯩ ꯄꯔꯣꯊꯥ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯥꯈꯤꯒꯦ ꯄꯔꯣꯊꯥ ꯀꯩꯀꯩꯗꯣ ꯑꯗꯨꯒ ꯃꯈꯥ ꯇꯧꯔ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡ 5ꯗꯤ ꯇꯥꯗꯣꯔꯦ ꯄꯨꯡ 4:30ꯃꯨꯛ ꯇꯥꯔꯛꯑꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯋꯥꯕ ꯂꯣꯏꯔꯦꯕ ꯌꯨꯝꯗ ꯑꯝꯇ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡꯁꯨ ꯅꯥꯏꯠ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯅ ꯑꯗꯨꯅ ꯆꯠꯂꯒꯦ ꯑꯩꯁꯦ ꯆꯠꯂꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯗꯣ ꯃꯥ ꯅꯥꯏꯠ ꯂꯩꯍꯧꯗꯣꯏꯅꯤꯅ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯈꯔ ꯊꯣꯛꯈꯤꯕꯀꯣ ꯏꯃꯥꯟꯅꯕꯅꯦꯕ ꯇꯥꯍꯧꯗꯣꯏꯁꯦ ꯑꯂꯤꯁꯤꯅ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯃꯥ ꯇꯥꯍꯧꯗꯣꯏꯅꯤꯅ ꯃꯊꯟ ꯇꯥꯍꯧꯗꯣꯏꯅꯤꯅ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯅꯕ ꯊꯥꯛꯅꯕ ꯈꯔ ꯂꯩꯕ ꯈꯔ ꯊꯣꯛꯒꯦꯅ ꯊꯣꯛꯈꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯕꯤꯒꯤꯅꯤ ꯃꯥ ꯆꯪꯗ꯭ꯔꯤꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯌꯧꯔꯛꯇ ꯉꯥꯏꯔꯤꯕ ꯄꯨꯡ ꯑꯃꯝꯃꯦ ꯉꯁꯥꯏꯗꯒꯤ ꯂꯩꯕꯗꯨꯅ ꯑꯗꯣ ꯆꯥꯛ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯩꯈꯣꯏ ꯕꯥꯁꯤꯗ ꯄꯣꯊꯥ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯈꯣꯠꯀꯦ ꯑꯝꯇ ꯌꯦꯡꯒꯦ ꯁꯤ ꯆꯥꯛ ꯂꯩꯔꯦ ꯏꯔꯣꯟꯕꯁꯨ ꯂꯩꯅꯤ ꯆꯥꯛꯇꯤ ꯂꯣꯏꯗꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯒꯦ ꯃꯣꯏ ꯑꯉꯥꯡꯈꯩꯁꯨ ꯇꯨꯏꯁꯟ ꯇꯧꯔꯤꯕꯀꯣ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯒꯦ ꯑꯗꯨꯅ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯃꯗꯨꯁꯨ ꯂꯩꯔꯦ ꯌꯥꯏ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯀꯩꯀꯩ ꯆꯥꯅꯕ ꯈꯣꯠꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯇꯦꯟꯗꯣ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯤꯁꯦ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯁꯤꯗ ꯇꯤꯚꯤ ꯌꯦꯡꯉꯤꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯗꯨꯀꯥꯟꯗ ꯂꯩ ꯑꯗꯨ ꯈꯣꯏꯕꯣꯛꯁꯨ ꯇꯤꯚꯤ ꯌꯦꯡꯉꯤ ꯃꯣꯏꯁꯦ ꯄꯥꯎꯅꯦ ꯃꯣꯏꯁꯦ ꯇꯥꯏꯁꯦ ꯁꯤꯗ ꯍꯌꯦꯡ ꯄꯤꯒꯦ ꯆꯥꯛ ꯂꯥꯝꯅꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯃꯥ ꯀꯩꯅꯣ ꯏꯟꯗꯤꯍꯦꯟꯒ ꯆꯥꯗꯣ ꯁꯪꯒꯣꯝ ꯑꯝꯇ ꯂꯧꯁꯟꯕꯤꯒꯦ ꯆꯦꯕꯦꯂꯣꯅ ꯆꯦꯕꯦꯂꯣꯟ ꯆꯥ ꯃꯅꯥ ꯄꯤꯔꯛꯏꯕ ꯂꯥꯛꯄ꯭ꯔꯣ ꯉꯁꯥꯏ ꯄꯥꯊꯣꯛꯄꯨꯗꯤ ꯂꯥꯛꯇꯕ ꯚꯦꯂꯣꯅ ꯆꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯅꯩꯁꯦ ꯑꯥꯗ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯆꯥ ꯃꯅꯥ ꯄꯤꯔꯛꯑꯦꯅ ꯍꯥꯏꯅꯩꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯇꯧꯒꯦꯅ ꯍꯥꯏꯔꯦ ꯅꯣꯏ ꯅꯆꯦ ꯆꯥꯁꯤꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯆꯥꯛ ꯀꯩꯀꯩ ꯊꯤꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯆꯦꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯑꯝꯇ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯖꯟꯒꯦ ꯑꯝꯇ ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯈꯣꯏꯕꯥ ꯆꯥꯈ꯭ꯔꯕꯣ ꯑꯕꯣꯛꯀꯤ ꯃꯆꯤꯗ ꯍꯥꯞꯄꯤꯈ꯭ꯔꯣ ꯈꯣꯏꯕꯥꯗꯤ ꯕꯕꯥ ꯆꯥꯈ꯭ꯔ ꯍꯥꯏꯔꯣ ꯍꯥ ꯆꯝꯐꯨꯠ ꯂꯩ ꯕꯕꯥ ꯅꯪ ꯆꯝꯐꯨꯠ ꯍꯥꯞꯄꯧꯔꯣ ꯈꯣꯏꯕꯥ ꯆꯥꯈ꯭ꯔ ꯍꯥꯏꯔꯣ ꯆꯝꯐꯨꯠ ꯃꯍꯤ ꯈꯤꯇ ꯍꯥꯞꯄꯤꯌꯨ ꯕꯕꯥꯒꯤ ꯃꯥꯏ ꯏꯟꯁꯨꯂꯤꯟꯗꯤ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯍꯤꯗꯥꯛꯇꯨꯗꯤ ꯍꯤꯗꯥꯛ ꯊꯛꯑꯕꯣ ꯈꯣꯏꯕꯥ ꯕꯕꯥ ꯂꯣꯛꯀꯁ ꯊꯛꯈ꯭ꯔꯕꯣ ꯍꯤꯗꯥꯛ ꯊꯛꯑꯕꯣ ꯕꯕꯥꯅ ꯊꯛꯑꯦ ꯍꯥ ꯕꯕꯥ ꯆꯦꯅ ꯆꯥꯅꯤꯡꯉꯦꯗ ꯃꯔꯨ ꯃꯂꯝ ꯑꯣꯀꯦ ꯑꯗꯨꯅ ꯌꯥꯏꯀꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯆꯥꯅꯕ ꯇꯧꯒꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯌꯥꯝꯃꯜꯂꯦ ꯆꯥꯛꯁꯦ ꯌꯥꯝꯃꯜꯂꯦ ꯑꯝꯇ ꯆꯥꯈꯤꯒꯦ ꯇꯣ ꯌꯥꯔꯦ ꯍꯥꯞꯄꯨ ꯍꯣꯏ ꯑꯉꯥꯡ ꯇꯥꯏꯅꯦ ꯑꯝꯇ ꯆꯥꯈꯤꯒꯦ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯥꯗ ꯆꯥꯔꯣ ꯍꯥꯏꯔꯣ ꯆꯥꯔꯣ ꯑꯩꯁꯦ ꯁꯤꯗꯣꯏꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯁꯪꯉꯣꯏꯔꯣ ꯈꯔ ꯍꯥꯞꯄꯤ ꯑꯕꯣꯛꯅ ꯗꯨꯀꯥꯟ ꯁꯪꯉꯣꯏꯕ ꯏꯁꯤꯡ ꯍꯣꯏ ꯏꯁꯤꯡ ꯀꯜꯂꯤ ꯃꯁꯤꯒꯤ ꯍꯤꯟꯖꯥꯡꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯍꯦ ꯁꯤꯅ ꯀꯩꯅꯣ ꯖꯨꯔꯥꯎ ꯊꯨꯝꯕꯅꯤ ꯖꯨꯔꯥꯎ ꯊꯨꯝꯕꯅꯤ ꯁꯤꯅ ꯑꯃꯗꯨꯅ ꯀꯩ ꯁꯔꯦꯡ ꯊꯨꯝꯕꯅꯤ ꯑꯃꯗ ꯁꯔꯦꯡ ꯑꯃꯗ ꯇꯧ ꯍꯥꯞꯈ꯭ꯔꯦ ꯃꯇꯨꯡ ꯈꯤꯇꯪ ꯃꯔꯨ ꯃꯜꯂꯒ ꯑꯣ ꯐꯔꯦ ꯌꯥꯔꯦ ꯁꯣꯝ ꯃꯆꯤꯗꯨ ꯑꯩꯒꯤ ꯀꯩꯅꯣ ꯂꯩ ꯍꯥꯏꯗꯨꯅ ꯀꯔꯦ ꯑꯩꯒꯤ ꯀꯩꯅꯣꯝ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯌꯦꯃꯤ ꯕꯨꯌꯣ ꯑꯗꯨ ꯑꯁꯨꯝꯅ ꯊꯥꯡꯇꯣꯛꯑ ꯆꯥꯗꯣꯏꯅꯤ ꯅꯪꯁꯦ ꯑꯝꯇ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯦ ꯃꯃꯥꯒꯤ ꯁꯔꯦꯡ ꯆꯥꯗꯦ ꯑꯩ ꯆꯥꯔꯣ ꯌꯥꯔꯦ ꯑꯗꯨ ꯍꯥꯞꯄ ꯈꯣꯏꯃꯥ ꯑꯁꯤꯗ ꯈꯔ ꯆꯥꯔꯒ ꯌꯥꯔꯦ ꯌꯥꯔꯕ ꯅꯪ ꯀꯩꯒ ꯆꯥꯗꯣꯏꯕ ꯁꯤꯡ ꯍꯥꯞꯄ ꯆꯥꯔꯣꯏꯗꯣꯏꯕ ꯅꯪ ꯁꯔꯦꯡ ꯆꯥꯔꯣꯏꯌꯦ ꯁꯔꯦꯡ ꯔꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯈꯤꯒꯦ
Ngasidi as mamdi mame kira pai leitin makha do in chare tu chabam leitadana mamme nundang di chabam leitadana nam ngasi machin jam yam ulak jogo sina marangi yen thong me ase nga thong ba ke romba me am le to jam put su lo yaw re anam ta ta sa ye tu Yare muthalo. ana saksa ba loire saksa thoi nungdang ge adum hawi chicken thong ju ngarang yen thong ba tai ko adu ju hawi aduga asa ko bona mana kanu chat lui na nga thong ba kha pore ba ko adu ju hawi mo ya kanu gi chawum ba tai khoman da khoboki mogi abuki mapam gi chawum ba tai ko adugi ju hawi ana ai ju dukan tang thu gini aduga ana ai video je ma'am loisan jarage ai video je ma'am no abiraga di like tauba kaubigano share taubiyo comment su soi soi taubiramo aduga anu video oiga di ma'am subscribe to soi soi tan toksanbiramo aduga bell button do dana maga anu video jo thagalapo unabo ko ana ngasigi matang sai loisalage ai video je ado ngasigi kainara je ma'am hayeng thengnaje ona kaya ano na bye bye good night hai tare ne ma'am yai fa winner se yai free